Malabar Golden Diamond की तरफ से नखुद तो I don't. Smile don't. God bless you. Video này một mẫu em miêu. Miss Free mà ăn thịt Job. Ano? Pwede. Working lady ni. Vâng. Ở đây là ăn cái thịt ông hay gì lắm. Kasi daw dito. Somehow I have it. Thằng cái này biểu phải. Thì thế này thì đấy nó mày có mày ở bố mình ai xem nó bên ai xem sao được video mà khán giả cái. Ay, report ko na kayo. Hi Hi Maya. Bây giờ chị mấy suy lại là có hết tất cả thề pan cả. Pan cái nó, pan tân nó. Paano? Pan cái nè. À thuê cái nó cả. Cái này bạc hồn cả. Chính chú mèo này, bạc hồn mèo này yam châm này đó. Cái chú yam là mặt thiện là tiền sum. Sorry. Không có ra. Ang halo kayo naman ma. I'm sorry cô. Sao chị đi à? Chính cũng nấu bấy đây mẹ chú ăn. Sorry. Chính chú tap bay nữa rồi. Anh đi làm không rồi, kita học Sẽ. Nang nasana pa mo ang dalawa nang gikut Ay, gisa. kita job. Job lâu. Ilaw ni daw rin. It's a job lâu. Mimi ko ba kaya pa ko isang chào hai bên. Ang di thum ya ko ran nam de ran yam ta ti. Hindi. Mayam ni. Mayam. Tahan na ilang mas. Ay, mas ay sinju Ay, na. sinju. Ay sinju na pa sa kanila pa. Mèo. Se. Coi nhỉ, chân ra lại cái. Sen sir itu ka? Miyam ginawa da. Hao cái con. Sinju to cái hena hawma ka. Ay sinju ko sa ngam niya. Sinju yung master di. Chef yang kan. Ờ. Suba su hay. Sabi su pami. Ang trap. Sure mo pa hay ko. Chơi vẫn nuột tàu nào bây giờ bảo. Tao te. Pan mo sa niya, pan mo sa niya. Nhưng hao à. Hồi giờ cũng học rồi xuống, học tập rồi. Đấy à. Sinju je. Ngarang naman kaya hawa to. Ado way niya. Ôi, đừng nghe trời. Nó hỏi Học à. Ang sanin mo na. Ban du hào đấy. Mama nang sa hay nè. Nếu chef yang kan na thong ba di hao ba nè. Rồi cha ge ga phang de song thong vi de. Macam pangdam ni na sana nga su pai lay te. Kita na nga city. Camera man na thada ra ha ra ay ay ta de. Trên cái hào em. Ano? Pwede. Working lady ni. Man. Tabak suradi. Kaya hitare. Tabak ako'y earn tawradi. Yung tabak si kitang wat pa tama ni. Natra. Chume. Housewife oraga na yung tabak tawraga. Income do lak pa tama ni. Natra. Ama natraga ama di dong. Wala tama ni. Hadi wat pa din natin ko. Hadi responsibility do. Ano mga. Mana mana. Ano yang chu. Ngalo wa ko na mo phong do pi. Ano na han ni tin o hay gì lắm. Lo sing dan thì Ay na hang cái tin đấy. Hoy, ako mamatin na rin. Tumba ka de. Mamay ba ni Kuya na. Minute 30 mo. Itong worry siya na rin. Itong tumba ka. Ay, nakita mo. Cái đang ở hắn lại thả sự tầm bị đấy. Han da. Ah, nakamunangang taki ni. Kasi kaya daw manangang ang taki niya sa mama. Mà thường sẽ chăm mình sẽ hỏi. Vâng. Yung dahil na paano siya ng mukha. Yung saksabi sa sanggap. Mình bữa đó. Sari-sari ang mukha. Chắc sang đường ở qua bên này nó thôi. Ngoài ra học để mình hỏi được. Ay chắc cái đi ăn mà lên nó bên là hai sự bên là sao một sao nó hai mà. Ice cream din na mga friend kung may mga taro ko dito tunggu ganito ko siya. Muốn lùa là học cái. ꯑꯗꯨꯕꯨꯗꯤ ꯑꯩꯗꯤ ꯆꯥꯛꯁꯦ ꯌꯥꯝ ꯇꯨꯡꯒꯜꯂꯦ ꯑꯩ ꯃꯦꯆꯤꯟꯁꯦ ꯐꯗꯤ ꯐꯔꯤꯖꯥꯠꯅꯤꯀꯣ ꯅꯠꯇ꯭ꯔꯥ ꯆꯥꯔꯔꯣꯏꯒ ꯈꯜꯂꯨ ꯌꯥꯄꯣꯟꯇꯦ Học đó cái nhau, cái sinh được cái gì mà
ꯑꯗꯨꯅ ꯑꯩꯗꯨꯅꯦ ꯁꯥꯎꯅꯤꯡꯉꯤ ꯀꯥꯏꯅ ꯆꯔꯥ ꯍꯦꯟꯒꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯑꯩ ꯍꯥꯏꯅꯤꯡꯗꯦꯕ ꯈꯪꯉꯕ ꯅꯣꯡꯃ ꯌꯥꯎꯈ꯭ꯔꯦ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯌꯥꯎꯔ ꯅꯣꯏ ꯕꯕꯥ ꯍꯣꯏ ꯂꯩꯔꯤꯉꯩꯗꯀꯣ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅꯀꯣ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯆꯥꯛꯇꯤ ꯍꯥꯞꯄꯤꯅꯤꯀꯣ ꯂꯣꯏꯔꯀꯥꯟꯗꯅꯤꯀꯣ ꯀꯔꯤꯅꯣ ꯃꯔꯝ ꯑꯃꯒꯤ ꯁꯥꯎꯅꯤꯡꯗꯅ ꯑꯩ ꯆꯥꯛ ꯆꯥꯔꯣꯏꯅ ꯑꯩꯁꯦ ꯇꯨꯝꯃꯦꯕꯀꯣ ꯆꯥꯛꯁꯦ ꯂꯥꯝꯕꯅ ꯂꯣꯏꯔꯦꯅꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯦ ꯇꯨꯝꯅꯕꯅꯦ ꯇꯞꯅ ꯆꯪꯉꯦ ꯀꯨꯀꯔꯒꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯑꯦ ꯆꯥꯊꯣꯛꯑꯦ ꯍꯧꯖꯤꯛꯇ ꯍꯩꯗꯣꯔꯦ ꯑꯝꯗꯨꯕꯨ ꯆꯥꯗ꯭ꯔꯤ ꯑꯁꯦꯡꯀꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯋꯦ ꯑꯗꯨꯗꯒꯤ ꯑꯩꯅꯅꯦꯀꯣ ꯁꯥꯎꯅꯤꯡꯉꯁꯨ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯀꯣꯅ ꯈꯟꯒꯦ ꯑꯗꯣ ꯉꯁꯤꯐꯥꯎ ꯍꯥꯏꯗ꯭ꯔꯦ ꯑꯗꯣ ꯑꯄꯪꯕ ꯃꯤꯅꯤ ꯑꯉꯥꯡꯒ ꯄꯤꯛꯏꯉꯩꯒꯤ ꯋꯥꯔꯤꯅꯤ ꯆꯥꯛꯇ ꯇꯥꯏꯅꯔꯒ ꯑꯩꯈꯣꯏꯒꯤ ꯌꯪ ꯑꯣꯏꯔꯤꯉꯩꯒꯤꯀꯣ ꯑꯩꯗꯤ ꯁꯨꯡꯇꯥꯏ ꯇꯥꯏꯅꯕꯤꯗꯦ ꯌꯪ ꯑꯣꯏꯔꯤꯉꯩꯒꯤ ꯑꯩꯈꯣꯏ ꯇꯥꯏꯅꯐꯝ ꯈꯪꯗꯕꯗꯣ ꯑꯗꯨ ꯇꯧꯋꯦ ꯑꯩꯈꯣꯏꯗꯤ ꯆꯥꯍꯧꯔ ꯂꯣꯏꯔꯦ ꯇꯛꯍꯧꯔ ꯂꯣꯏꯔꯦꯅ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯁꯥꯎꯔꯨꯕꯗꯤ ꯅꯠꯇꯦꯗ ꯌꯥꯝ ꯀꯟꯅ ꯁꯥꯎꯅꯕꯗꯤ ꯅꯠꯇꯦꯕꯀோ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒꯤ ꯇꯧꯔꯦ ꯆꯥꯛ ꯆꯥꯔꯣꯏ ꯇꯧꯔꯦ ꯆꯥꯛꯈꯣꯝ ꯑꯣꯏ ꯆꯥꯔꯦ ꯑꯍꯤꯡ ꯇꯨꯝ ꯉꯝꯗꯗꯅ ꯍꯧꯒꯠꯂꯒꯀꯣ ꯆꯠꯂꯤ ꯀꯩꯒꯤꯅꯣ ꯍꯥꯎꯕꯅꯤ ꯍꯥꯎꯋꯦ ꯆꯝꯇꯛꯅ ꯀꯣ ꯉꯥ ꯊꯣꯡꯕ ꯉꯥꯗꯨꯅ ꯑꯍꯥꯎꯕ ꯅꯠꯇꯦ ꯏꯆꯦ ꯃꯌꯥꯝꯅ ꯑꯩꯁꯨꯅꯦ ꯉꯥ ꯊꯣꯡꯕ ꯆꯥꯔꯣ ꯌꯥꯝ ꯍꯥꯏꯌꯦ ꯑꯝꯇꯪ ꯊꯣꯡꯕꯤꯌꯨꯀꯣ ꯅꯣꯡꯃ ꯆꯥꯃꯤꯟꯅꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯁꯥꯏ ꯊꯣꯡꯉꯒ ꯑꯩꯈꯣꯏ ꯆꯥꯒꯦ ꯍꯣꯏ ꯉꯥ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯉꯥ ꯊꯣꯡꯕ ꯀꯟꯅ ꯍꯧꯒꯠꯂꯛꯏ ꯍꯧꯒꯠꯂꯛꯏ ꯌꯥꯝ ꯑꯊꯣꯡꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯁꯣꯏꯗꯅ ꯍꯥꯎꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯦꯟꯗꯦ ꯁꯣꯏꯗꯅ ꯍꯦꯟꯗꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯊꯣꯡꯕꯗꯤ ꯃꯥ ꯊꯣꯡꯕꯅ ꯍꯧꯖꯤꯛꯀꯥꯟ ꯍꯦꯟꯒꯠꯂꯛꯑꯦ ꯌꯥꯝ ꯑꯩꯁꯨ ꯍꯥꯏꯗꯣ ꯅꯍꯥꯟꯒꯤꯗꯣ ꯍꯥꯎꯋꯦ ꯗꯗꯥꯅ ꯊꯣꯡꯕꯅ ꯍꯥꯎꯋꯦ ꯑꯩ ꯁꯥ ꯌꯥꯖꯩꯕ ꯑꯗꯣ ꯉꯥ ꯊꯣꯡꯕ ꯂꯣꯏ ꯍꯥꯎꯋꯦ ꯉꯥ ꯊꯣꯡꯕ ꯁꯤꯡꯖꯨ ꯃꯤꯛꯁ ꯄꯥꯝꯕ꯭ꯔꯥ ꯑꯩ ꯂꯩꯔꯦ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯂꯥꯛꯑꯣ ꯁꯣꯔꯤ ꯁꯤꯡꯖꯨꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯂꯩꯍꯧꯔꯤ ꯂꯩꯍꯧꯔꯤ ꯆꯥꯕꯤꯌꯨ ꯁꯤꯡꯖꯨꯗꯤ ꯀꯣꯡꯄꯥꯛ ꯑꯃ ꯁꯨꯗ ꯌꯥꯗꯕꯅꯤꯅꯀꯣ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯆꯥꯅꯩ ꯈꯪꯕꯅꯤꯅ ꯉꯔꯥꯡꯗꯤ ꯅꯝꯍꯧꯗ꯭ꯔꯦ ꯀꯪꯂꯥꯏ ꯄꯥꯛꯅꯝꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁꯣꯟ ꯌꯥꯎꯗꯕꯤꯗꯣ ꯍꯥꯎꯇ꯭ꯔꯅꯦ ꯆꯥꯛ ꯆꯪꯉꯦ ꯀꯣꯝꯕꯤꯅꯦꯁꯟꯗꯣ ꯁꯧꯒ꯭ꯔꯤꯒ ꯑꯣꯏꯔꯝꯕꯗꯤ ꯃꯣꯏ ꯕꯦꯁ ꯇꯥꯒꯗꯧꯅꯦꯕꯀꯣ ꯅꯉꯣꯟꯗ ꯁꯧꯒ꯭ꯔꯤ ꯀꯪꯕꯗꯣ ꯈꯔ ꯂꯧꯗ ꯌꯥꯗꯦ ꯍꯣꯏ ꯍꯣꯔꯦꯟ ꯑꯩ ꯊꯤꯜꯂꯝꯕꯗꯁꯨ ꯅꯤꯡꯁꯤꯡꯉꯣ ꯅꯪꯒꯤ ꯆꯥꯛꯈꯨꯝꯗꯨꯗꯤ ꯆꯥꯛꯈꯨꯝ ꯍꯩꯖꯕꯅꯤ ꯑꯩꯈꯣꯏꯗ ꯂꯣꯏ ꯊꯝꯃꯣꯅ ꯄꯣꯠꯅꯆꯩ ꯃꯌꯥꯝꯗꯣ ꯁꯨꯇꯤ ꯈꯨꯗꯤꯡ ꯂꯥꯛꯑ ꯊꯣꯡ ꯆꯥꯅꯕ ꯁꯨꯇꯤꯁꯨ ꯀꯥꯟꯗꯦ ꯁꯣꯝ ꯂꯥꯛꯅ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯩ ꯁꯨꯇꯤ 2 ꯍꯥꯏꯗꯤ ꯑꯣꯐ ꯗꯦꯖ 2 ꯁꯤꯛ ꯗꯦꯖ 3 ꯑꯩꯗꯣ ꯅꯥꯕꯒꯤ ꯑꯗꯨꯗꯨꯒ ꯅꯨꯃꯤꯠ 2 ꯑꯃ ꯆꯦ ꯖꯨꯗꯤ ꯍꯣꯏꯗ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ 5 ꯑꯃꯅ ꯁꯤꯗ ꯂꯩꯔꯦ ꯑꯣꯐ ꯗꯦꯖꯁꯦ ꯌꯨꯝꯗ ꯂꯩꯕ ꯁꯨꯡꯇꯪ ꯁꯪꯗ꯭ꯔꯦ ꯍꯥꯏꯕ ꯍꯣꯏ ꯊꯕꯛꯄꯨꯗꯤ ꯊꯕꯛ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯒꯤ ꯇꯧꯔꯤꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯨꯝꯗ ꯂꯩꯕ ꯁꯪꯗ꯭ꯔꯁꯦ ꯐꯤ ꯁꯨꯒꯗꯕ ꯑꯗꯨꯝ ꯍꯣꯏ ꯅꯪ ꯁꯨꯗꯧꯔꯣ ꯑꯗꯨꯕꯣ ꯋꯥꯆꯤꯡ ꯃꯦꯆꯤꯟ ꯅꯪ ꯆꯪꯉꯣ ꯍꯣꯔꯦꯟ ꯌꯧꯕꯒ ꯁꯨꯔꯨꯔꯗ ꯃꯥꯏ ꯀꯥꯞ ꯄꯨꯊꯣꯛꯆꯔꯛꯀꯅꯤ ꯀꯩꯝ ꯋꯥꯎꯅꯤ ꯌꯥꯝ ꯐꯕꯅꯤ ꯃꯄꯨ ꯑꯗꯨꯗꯤ ꯅꯊꯟꯗ ꯆꯥꯔꯁꯨ ꯑꯃꯨꯛ ꯍꯥꯎꯔꯣꯏ ꯅꯪꯒꯤ ꯊꯣꯡꯕꯁꯨ 우리들은 막 ꯍꯩꯇꯦ ꯑꯗꯒꯤ ꯆꯦꯛꯑꯞꯀꯤ ꯑꯃꯨꯛ 23ꯗ ꯂꯥꯛꯑꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ 22ꯗꯩ ꯑꯣꯐ ꯂꯩꯔꯦ ꯅꯨꯃꯤꯠ 2 ꯄꯥꯏꯔꯨꯔꯒ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯦ ꯀꯦꯛꯇꯣ ꯁꯣꯝꯗ ꯇꯧꯖꯔꯛꯑꯣ ꯅꯣꯏꯒꯤ ꯆꯦꯛꯁꯤꯗ ꯑꯩ ꯆꯦꯛꯑꯞ ꯑꯦꯄꯥꯔꯠꯃꯦꯟ ꯑꯃ ꯂꯩꯌꯦꯅ ꯗꯤꯋꯥꯂꯤ ꯄꯥꯐꯣꯔ ꯆꯥꯗ꯭ꯔꯥ ꯁ꯭ꯅꯦꯛꯁ ꯑꯣꯏꯅ ꯄꯥꯏꯍꯜꯂꯨ ꯁꯦꯟꯇꯦ ꯃꯥꯏ ꯃꯔꯥꯎ ꯃꯈꯣꯏ ꯃꯥꯒꯤ ꯍꯤꯟꯖꯥꯡ ꯀꯣꯠꯂꯛꯑꯅꯤ ꯇꯧꯕ ꯍꯥꯎꯋꯦ ꯂꯣꯏ ꯍꯥꯎꯋꯦ ꯉꯁꯤꯗꯤ ꯀꯃꯦꯟꯒ ꯑꯝꯇ ꯄꯥꯊꯣꯛꯇꯔꯦ ꯃꯊꯪ ꯂꯣꯏ ꯄꯥꯊꯣꯛꯑꯒꯦ ꯋꯥꯔꯤ ꯂꯣꯏ ꯁꯥꯟꯅꯔꯦ ꯆꯥꯕꯗꯗꯤ ꯁꯤ ꯑꯃꯨꯛꯇꯪꯗ ꯂꯣꯏ ꯍꯩꯖꯤꯜꯂ ꯅꯪꯅ ꯆꯥꯊꯣꯛꯄ ꯌꯥꯏꯕꯀꯣ ꯀꯣꯟꯅꯔꯔꯣꯏ ꯑꯩꯗꯣ ꯄꯥꯝꯃꯨꯕ
ꯄꯥꯟꯗꯣ ꯉꯁꯤꯗꯤ ꯄ꯭ꯂꯥꯟ ꯇꯧꯍꯧꯗꯕꯅꯤꯅ ꯄ꯭ꯂꯥꯟꯗꯣ ꯃꯆꯤꯠꯇꯨꯅ ꯊꯣꯡꯕꯅꯤꯅ ꯌꯥꯝꯗꯕ ꯃꯊꯪꯗ ꯈꯔ ꯌꯥꯝ ꯂꯩ ꯊꯣꯡꯁꯦ ꯇꯥꯟ ꯆꯥꯊꯣꯛꯑꯒꯦ ꯅꯣꯏ ꯇꯥꯃꯣꯒꯤꯗꯣ ꯑꯃꯨꯛ ꯆꯥꯊꯣꯛꯑ ꯂꯣꯏꯔꯦ ꯆꯥꯊꯣꯛꯑꯣ ꯑꯩꯅ ꯍꯩꯗꯔꯗꯤ ꯁꯨꯃꯥꯏꯅ ꯍꯩꯗꯔ ꯂꯣꯏꯁꯟꯒ꯭ꯔꯗꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯈꯥꯛꯇꯅ ꯆꯥꯕ ꯑꯩ ꯁꯤꯡꯖꯨ ꯄꯥꯝꯃꯦ ꯆꯥꯔꯨꯅꯨ ꯅꯥꯔꯤꯗꯣ ꯆꯥꯔꯨꯔꯅꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯦ ꯃꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯖꯩꯗ ꯑꯩꯅ ꯑꯥꯏꯁ ꯆꯥꯕ ꯆꯠꯂꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯅꯥ ꯀꯌꯥꯝ ꯍꯥꯎꯔꯦ ꯌꯦꯡꯉꯨ ꯅꯝꯅ ꯇꯣꯠꯂꯒ ꯃꯃꯥꯅ ꯍꯟꯗꯛꯇꯤ ꯆꯥꯛ ꯂꯦꯝꯍꯟꯕꯁꯦ ꯄꯥꯡꯒꯜ ꯁꯣꯟꯅꯦꯅ ꯈꯤꯇꯪ ꯈꯤꯇꯪ ꯊꯤꯕꯤꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯇꯞꯇꯥꯏ ꯊꯤꯖꯤꯜꯂꯝꯃꯦ ꯑꯩ ꯄꯥꯡꯒꯜ ꯁꯣꯟꯗꯧꯔꯦ ꯑꯩ ꯅꯣꯏ ꯐꯤꯒꯔꯒꯤ ꯈꯜꯂꯒ ꯑꯩꯅ ꯈꯪꯒꯗꯪ ꯊꯤꯕꯤꯕꯅꯦꯕ ꯅꯣꯏ ꯌꯥꯗ꯭ꯔꯦ ꯈꯪꯉꯦ ꯑꯩꯅ ꯄꯔꯥ ꯐꯥꯔꯦ ꯌꯥꯝꯗꯅꯒ ꯊꯤꯔꯨ ꯌꯥꯝ ꯆꯥꯅꯠꯇꯦ ꯆꯥꯛ ꯑꯗꯨꯝ ꯂꯩꯔꯤꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯗꯣꯟ ꯒꯣ ꯕꯥꯏ ꯁꯥꯏꯖ ꯃꯥ ꯄꯥꯟ ꯊꯣꯡꯕꯗ ꯆꯣꯞꯄꯩ ꯆꯥꯡꯁꯦ ꯑꯣꯛꯇꯔꯦꯅ ꯑꯃꯨꯛ ꯍꯥꯞꯅꯔꯨꯔꯤꯅꯦ ꯆꯣꯞꯄ ꯅꯠꯇꯦꯗ ꯍꯥꯎꯕꯒꯤ ꯆꯥꯕꯅꯦ ꯑꯗꯣ ꯑꯩ ꯍꯔꯥꯎꯅꯤꯡꯉꯥꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯄꯥꯟ ꯄꯥꯝꯕꯒꯤꯅꯦ ꯍꯥꯎꯕ ꯑꯩꯅ ꯅꯠꯇꯦ ꯊꯣꯡꯕ ꯍꯥꯎꯕꯩꯅꯦ ꯁꯨꯝ ꯃꯤ ꯊꯥꯒꯠꯅꯤꯡꯗꯦ ꯃꯤ ꯊꯥꯒꯠꯅꯤꯡꯗꯦ ꯑꯩꯈꯣꯏ ꯏꯆꯦꯅ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯕꯀꯣ ꯑꯗꯨꯗꯨꯒꯤ ꯍꯦꯛꯇ ꯑꯣꯏꯅ ꯈꯔ ꯆꯪꯈ꯭ꯔꯕ ꯀꯣꯟꯅꯗ꯭ꯔꯕ ꯁꯤꯡꯖꯨꯁꯨ ꯍꯤꯟꯖꯥꯡꯁꯨ ꯍꯥꯞꯅꯔꯦ ꯁꯤꯡꯖꯨꯁꯦ ꯉꯝꯗ꯭ꯔꯒꯅ ꯁꯤꯡꯖꯨ ꯄꯥꯄꯣꯔ ꯁꯨꯝ ꯀꯥꯏꯃꯦ ꯆꯥ ꯑꯩꯁꯨ ꯌꯧꯔꯤꯕ ꯆꯥꯝꯃꯒ ꯍꯥꯞꯆꯤꯜꯂꯒ ꯑꯩ ꯆꯥꯕꯝꯗ ꯄꯥꯄꯣꯔꯗꯨꯒ ꯆꯥꯃꯤꯟꯅꯁꯨ ꯌꯥꯏ ꯑꯁ ꯃꯃꯥꯗꯤ ꯄꯨꯈꯝ ꯑꯣꯏꯗ ꯁꯦꯠ ꯅꯥꯟꯅ ꯐꯦꯡꯗꯣꯛꯈ꯭ꯔꯦ ꯐꯦꯡꯗꯣꯛꯈ꯭ꯔꯦ ꯐꯦꯡꯉꯗꯤ ꯌꯥꯅꯤ ꯚꯤꯝ ꯑꯝꯇ ꯇꯤꯡꯉꯔꯣꯏ 이시도 땡가요? 너네도 뭐야 말이 제리한 저러면 애 봐서 봐봐는 데 봐가다 ꯑꯩꯁꯦ ꯈꯤꯇꯪ ꯍꯥꯏꯕꯗ ꯃꯦꯟꯗ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯕ ꯋꯥꯅꯤ ꯆꯦꯂꯦꯟꯖ ꯇꯧꯔꯝꯃꯗꯤꯅ ꯋꯥꯈꯜ ꯌꯥꯝ ꯃꯥꯟꯅꯕꯗꯣ ꯃꯥꯟꯅꯖꯕꯗꯣ ꯀꯦꯃꯦꯁꯤ ꯀꯩꯅꯣ ꯑꯩꯒꯤ ꯔꯤꯄꯣꯔꯠ ꯔꯦꯗꯤ ꯑꯣꯏꯔꯦ ꯍꯥꯏꯔꯦ ꯁꯣꯏ ꯔꯦꯗꯤꯑꯣꯗꯤ ꯆꯠꯇꯣꯏꯔꯣꯁꯦ ꯃꯊꯪ ꯆꯠꯂꯨꯔꯣꯏ ꯇꯨꯝꯃꯝꯃꯒꯦ ꯃꯃꯦ ꯃꯦꯁꯦꯖ ꯊꯥꯖꯜꯂꯦ 그이노 레디오래요 ꯑꯗꯨꯁꯨ 노래 하나 내가 실로우버 ꯚꯤꯗꯤꯑꯣ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯌꯨ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯑꯟꯗ꯭ꯔꯤꯕꯗꯣ ꯊꯥ ꯈꯔ ꯉꯥꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯔꯤꯄꯣꯔꯠꯇꯨꯅ ꯀꯔꯤ ꯌꯥꯝ ꯆꯤꯡꯅꯩ ꯅꯪꯒꯤꯗꯩ ꯀꯨꯆꯩꯌꯦ Ngài hangin how many kids you have? Hangin nè. ꯑꯩꯗꯤ ꯍꯟꯗꯛꯁꯦ ꯁꯛꯐꯝꯁꯦ ꯈꯤꯇꯪ ꯅꯥꯕꯒꯤ ꯈꯣꯠꯄꯒꯤ ꯆꯥꯗꯕ ꯊꯛꯇꯕ ꯑꯗꯨꯗꯩ ꯇꯧꯔ ꯈꯔ ꯁꯣꯛꯆꯟꯕꯅꯦ ꯑꯗꯨꯗ how many kids you have? ꯆꯠꯂꯣꯍꯦ I'm a kid itself. ꯑꯗꯨꯃꯛ ꯍꯦꯛ ꯍꯪꯉꯛꯄ꯭ꯔꯥ ꯍꯪꯒꯦ ꯃꯃꯥ ꯏ ꯌꯥꯝ ꯀꯥꯈ꯭ꯔꯦꯗ ꯑꯩ ꯑꯗꯨꯅꯦ ꯐꯨꯜꯁꯤꯗ ꯀꯩ ꯑꯗꯨꯕꯨ ꯍꯦꯛ ꯍꯪꯉꯛꯄꯅꯤꯅꯦ ꯅꯉꯣꯟꯗ ꯐꯨꯕ ꯆꯠꯁꯤꯅ ꯑꯩ ꯄꯥꯡꯒꯜ ꯈꯤꯇꯪ ꯀꯟꯅꯕ ꯁꯤꯡꯖꯨꯗꯨ ꯍꯥꯞꯆꯕꯤꯔꯛꯑꯣ ꯂꯣꯏꯁꯜꯂꯁꯦ ꯌꯥꯝ ꯂꯣꯏ ꯍꯧꯒꯅꯨ ꯑꯗꯒꯤꯗꯤ ꯀꯔꯤꯅꯣꯝ ꯍꯥꯏꯒꯦ ꯇꯧꯔ ꯀꯥꯎꯈ꯭ꯔꯦꯅꯦ ꯍꯧꯁꯜꯂꯣ ꯑꯩꯈꯣꯏ ꯁꯨꯔꯦꯀꯣ ꯑꯩꯅ ꯆꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗꯨꯗꯩꯗ ꯍꯣꯇꯦꯜ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯃꯥꯏ ꯄꯥꯐꯣꯔꯁꯦ ꯑꯗꯣ ꯑꯗꯨꯒꯤ ꯄꯥꯐꯣꯔꯗꯣ ꯍꯥꯎꯋꯦ ꯍꯥꯏꯕ ꯍꯧꯖꯤꯛꯀꯥꯟ ꯊꯣꯛꯂꯛꯏ ꯄꯥꯐꯣꯔꯁꯦ ꯅꯠꯇꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯄꯥꯐꯣꯔꯁꯦ ꯂꯤꯛꯂꯤꯗ ꯍꯥꯜꯂꯒ ꯊꯥꯡꯖꯜꯂꯒ ꯅꯣꯡꯃ ꯍꯧꯗꯣꯛꯑꯦꯗꯅ ꯑꯗꯨꯒ ꯍꯥꯟꯖꯜꯂꯒ ꯌꯣꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯅꯅꯦ ꯄꯩꯁꯥ 2 ꯆꯠꯄꯤ 3 ꯆꯠꯄꯤ ꯊꯣꯛꯑꯝꯃꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯄꯨꯔꯒꯅꯦ ꯂꯩ ꯆꯦꯟꯗꯣꯏꯅꯦ ꯑꯁ ꯃꯇꯝꯗꯨꯗ ꯀꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒꯤ ꯄꯥꯐꯣꯔꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒ ꯈꯦꯠꯅꯔꯦ ꯑꯩꯈꯣꯏꯒꯤ ꯕꯣꯕꯣꯛ ꯑꯃ ꯂꯩꯌꯦꯕ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯂꯩꯔꯤ ꯀꯩꯅꯣꯗꯣ ꯆꯦꯖꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎꯄꯤꯁꯤꯡꯗꯤ ꯊꯣꯛꯑꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤꯅꯦꯅꯦ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯃꯥꯁꯦ ꯑꯩꯈꯣꯒꯤ ꯑꯋꯥꯡꯗ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯗꯨꯗꯤ ꯌꯨꯝ ꯀꯥꯗ ꯂꯩꯕ ꯃꯣꯏꯗ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯆꯥꯎꯔꯛꯑꯦꯕ ꯑꯩꯗꯤ ꯃꯣꯏꯅ ꯁꯥꯕꯦꯟꯅꯤꯗꯨꯅ ꯅꯤꯅꯦ ꯑꯅꯤꯗꯨꯅ ꯌꯣꯛꯂꯦꯕ ꯑꯗꯩꯗ
ꯌꯥꯎꯁꯪ ꯃꯌꯥꯏꯁꯤꯗ ꯍꯧꯖꯤꯛꯀꯤ ꯕꯣꯕꯣꯛꯇꯨꯅ ꯀꯩꯅꯣꯗꯒ ꯕꯖꯥꯔꯗꯩꯒ ꯄꯣꯠ ꯂꯧꯊꯔꯒ ꯄꯣꯠꯐꯝꯒ ꯐꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯝꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒ ꯌꯥꯎꯁꯪꯁꯤꯗ ꯃꯤꯅꯅꯦ ꯂꯨꯄꯥ ꯃꯈꯥꯏ 25 ꯄꯩꯁꯥ ꯄꯤꯔꯝꯕꯗꯣ ꯑꯩꯅ ꯑꯗꯨꯗꯤ ꯆꯠꯅꯔꯣꯏ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯕꯣꯛꯁꯦ ꯆꯠꯂꯒꯅꯦ ꯍꯧꯖꯤꯛꯀꯤ 25 ꯄꯩꯁꯥꯁꯦ ꯌꯥꯎꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯍꯩꯃꯥꯡ ꯃꯇꯨꯝ ꯆꯤꯅꯤ ꯃꯇꯨꯝꯗꯣ ꯈꯪꯕ꯭ꯔꯥ 25 ꯄꯩꯁꯥꯗ ꯁꯤꯀꯤ ꯀꯧꯋꯦ ꯍꯣꯏ 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 ꯁꯤꯀꯤꯗꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯑꯍꯟꯗꯨꯅ ꯄꯩꯁꯥꯗꯣ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯦ ꯈꯪꯉꯣꯏꯁꯨ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯍꯣꯏ ꯃꯤꯅ ꯄꯤꯔꯝꯃꯕꯅꯤꯅ ꯈꯪꯍꯧꯗꯕꯤꯗ ꯄꯩꯁꯥ ꯂꯪꯊꯔꯝꯅꯦ ꯑꯩꯈꯣꯏꯗꯤ ꯂꯧꯔꯦꯗꯣ ꯑꯗꯨꯒ ꯑꯩꯗꯤ ꯁꯤꯖꯤꯟꯅꯔꯔꯣꯏ ꯍꯥꯏꯅ ꯄꯩꯁꯥ ꯆꯠꯅꯗꯕꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯕꯣꯛꯇ ꯑꯗꯨꯝ ꯄꯤꯁꯜꯂ ꯑꯩꯅ ꯍꯩꯃꯥꯡꯗꯣ ꯂꯧꯗꯣꯏꯅꯦ ꯑꯗꯨꯝ ꯂꯧꯗꯣꯏꯅꯦ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯄꯤꯔꯝꯃꯤꯕꯅꯤ ꯍꯩꯃꯥꯡꯗꯣ ꯑꯗꯨꯝ ꯆꯠꯂꯝꯒꯗ꯭ꯔꯥ ꯆꯠꯂꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯅꯗꯤ ꯑꯗꯨ ꯆꯠꯇꯦꯅ ꯋꯥꯈꯜꯗꯣ ꯈꯟꯖꯔꯒꯀꯣ ꯂꯨꯄꯥ ꯑꯃꯒꯤ 2 ꯇꯧꯕꯅꯤꯅ ꯃꯈꯥꯏꯗꯨꯅ ꯌꯥꯔꯦ ꯁꯤꯅꯦ ꯑꯩꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯜꯂꯦ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯑꯕꯣꯛ ꯃꯤꯅ ꯑꯩꯁꯨ ꯂꯩꯅꯔꯤ ꯅꯠꯇꯦꯕ ꯑꯩꯁꯦ ꯋꯥ ꯉꯥꯡꯉꯤꯉꯩꯗ ꯆꯥꯛꯁꯦ ꯑꯗꯨꯝ ꯇꯞꯍꯧꯕꯅꯦ ꯍꯥꯏꯕ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤꯗ ꯑꯩꯅ ꯉꯝꯃꯦꯀꯣ ꯃꯌꯥꯝꯗ ꯑꯕꯣꯛ ꯃꯤꯅ ꯑꯩꯁꯨ ꯂꯩꯅꯔꯤ ꯍꯣꯔꯦꯟ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕꯗ ꯚꯤꯗꯤꯑꯣ ꯃꯈꯥ ꯍꯥꯞꯆꯔꯛꯀꯦ ꯍꯣꯏ ꯌꯥꯝ ꯆꯥꯁꯜꯂꯨꯅꯨ ꯈꯔ ꯂꯨꯝꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯂꯨꯝꯕꯤꯔꯤ ꯑꯗꯨꯅ ꯍꯥꯟꯅ ꯈꯪꯗ꯭ꯔꯥ ꯐꯨꯗ ꯒꯦꯝꯗ ꯆꯠꯅꯔꯤꯗ꯭ꯔꯦ ꯃꯈꯥꯏ ꯆꯠꯄꯤ ꯀꯣ ꯁꯥꯟꯅꯕ ꯆꯠꯅꯔꯤꯗ꯭ꯔꯦ ꯑꯩ ꯄꯩꯁꯥ 10 ꯈꯪꯍꯧꯋꯦ 10 ꯆꯠꯄꯤ ꯈꯨꯗꯣꯡ ꯁꯥꯟꯅꯕꯗꯣ ꯈꯨꯠ ꯁꯥꯟꯅꯕꯗ ꯄꯩꯁꯥ 10 ꯊꯝꯕꯥꯜ ꯊꯣꯛꯄꯅ ꯃꯆꯨ ꯐꯖꯩ ꯀꯥꯏꯅ ꯃꯤ ꯌꯥꯝ ꯊꯤꯅꯩꯑꯕ ꯊꯝꯕꯥꯜ ꯊꯣꯛꯄ ꯄꯩꯁꯥ 10 ꯆꯠꯄꯤ ꯑꯉꯥꯡꯕꯗꯣ ꯅꯪ ꯆꯒ ꯉꯥꯛꯇ ꯉꯥꯏꯔꯦ ꯆꯐꯨ ꯑꯃꯇ ꯉꯥꯏꯔꯦ ꯌꯥ ꯅꯪ ꯄ꯭ꯂꯦꯠ ꯑꯝꯇ ꯅꯥꯜꯍꯟꯗꯤꯌꯦ ꯑꯩꯗꯤ ꯍꯣꯔꯦꯟ ꯃꯃꯥꯅꯁꯨ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯗꯣꯏꯕ ꯃꯍꯦꯅꯁꯨ ꯂꯩꯗꯣꯏꯕ ꯑꯩꯗꯤ ꯃꯃꯥꯅ ꯄꯥꯐꯣꯝ ꯑꯁꯤꯗꯨꯃ ꯂꯩꯔꯕ ꯉꯝꯗꯦ ꯑꯗꯨ ꯊꯋꯥꯏ ꯃꯤꯂꯦ ꯋꯥꯅꯤ ꯀꯩꯒꯤꯅꯣ ꯑꯗꯨꯃ ꯆꯥꯁꯜꯂꯨ ꯑꯗꯨꯃꯛꯇ ꯊꯋꯥꯏ ꯃꯤꯂꯦ ꯍꯥꯏꯅꯕꯅꯤ ꯈꯤꯇꯪ ꯌꯥꯝꯅ ꯂꯦꯝꯃꯗꯤ ꯐꯕꯀꯣ ꯃꯆꯤꯟꯗꯣ ꯀꯟꯐ꯭ꯌꯨꯖꯟꯗ ꯀꯅꯥꯅ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯕ ꯄꯤꯍꯧꯔꯣ ꯂꯣꯏꯁꯤꯜꯂꯁꯤ ꯚꯤꯗꯤꯑꯣ Happy Nihon Chakauba matamina wish direct ko. Nihon Chakauba to everyone. Mayam Nihon Chakauba mayam nuwai na ko. Dakinagi thandra nuwai na chatpiyo ko. Nihon mayam. Chakauba sa pagzabagina ko si ko dakinagi thandra Chakauba. Ibung iba sa mga pipila ko ko ya mayam da mama ko na pila ko do haraw lor ga lapiyo Nihon ching. Sumain haijage na si ko binigol di. Malabar Gold and Diamond की तरफ से Malabar Gold and Diamond की तरफ से सबको repeat ayo Happy Nihon Chakauba and a prosperous Diwali है जनिया अली अब ये उड़ाई से उड़े Malabar ये अन्य कंपनी से पे bye bye Yi ko dira sila yi nga hayo. Sige mo, maso sila yi nga hayo. Sila yi nga hayo baba. Ses mana. Bye.